सरकार पाइबदा यौमिनरिबा बीजेपी अमदी एनपीएफ की मरक्ता मरी फनरक्तबगी अचौबा ममी अमा ताबा हौरे लाखलिबा तांग 19 कोहिमादा फंगदबा एनपीएफ की सेंट्रल कमिटी की वारेफना एनपीएफ ना मखा ताना बीजेपी गा पुनमिनगद्रा नत्रगा पुनमिनरविद्रा हाइबा वारेफ लौरगनी हाइना एनपीएफ की स्टेट प्रेसिडेंट अवांगबो न्यूमाइना फोंगदोक्रे ट्रेन नर्सेस एसोसिएशन ऑफ इंडिया मणिपुर ब्रांच न सिंधुना ngasi मालेम की अतई मफम सिंगदा पांगथोकपगुम रिम्स की जुबली हॉल दा इंटरनेशनल नर्सेस वीक की थौरम पांगथोक्रे नर्स सिंगना कथोकपग लोइनना लौरिबा थौदांग सिंग असी यामना चावी मतम खुदिंगमक्ता अनाब अमदी सेबारी सिंगा नकनबा मरी थमननबा होनबा मथौ ताई हाइना मणिपुर की गवर्नर डॉक्टर नाजमा हेप्तुलाना फोंगदोक्रे ngarang nungthil pung 12 rom taba matamda lapupa tera khunouda chahi ani makhai rom dangai riba haubijam thoiba apokpa mani kowa angang ama imphal turenda takhiba adu ngasi nungthil phawba thiba khangdana leiri miyamna thibagi thabak chathari Zeri Tipaimuk Road ki Dibongda Thasigi Taramari dagi Koilas Thaba Horakpada Nung Yaudana Leibak Mathakta Kolas Thabana Maram Oiraga Koilas Faktorakre Thawong Adubu Maike Adungi Kunza Singna Akan Mamaongda Yaningdaba Fongdokre Imphal Tidim Lambi Paringi Thogda Babok Laikaida ngasi Likla Bakery gi Ahum Suba Exclusive Outlet Ama Thangzam Agro Industries Private Limited ki Managing Director Thangzam Joy Kumarna Hangdokre Imphal West District Police Commando gi Kangbuna ngarang numidang Thangal Bazar Dharmasala MG Avenue amadi Major Khulgi akoiba mafam singda khudaki oiba operation sathakre operation aduda miyoi sani nimfu rom verification sathaki bagal loinana masa masagi saktak se yaudaba miyoi mapan fagat kre Handicap Development Foundation Manipur amadi Manipur Industrial Development Council ani na sinduna ngasi training and awareness program on entrepreneurship skill for youngster with disabilities haiba hibramda awareness program ama pangthokre Department of Education as Government of Manipur na sinduna Mari Suba State Level Yoga Olympiad 2019 ngasi Zone Stone Higher Secondary School gi multipurpose hall da hodokre Community Nursing Administration Haiba Hiramda Taramari Raksuba Chahi Amagi Oiba Diploma Public Health Nursing Supervisor Course ki Seminar Presentation Ama Ngasi Lamfelda Laiba Regional Health and Family Welfare Training Center da Pangthokre Lamtamasi ki Mahirui Singna Masa Masagi Regional Language Singda Quality Education Porakna bagi Pandamda Mahima Singh Education Technology Private Limited na mobile phone amadi desktop ki khutangda lairik tamna bagi anauba application e-commerce ngasi Singmairongda laiba Classic Grande da launch tawkhre Tengnopal District ki Manung Chanba More da Cheliba auto amadi gari macha kaya ama vehicle registration taunna bagidamak numit humni gi oina camp ama ngasi Thawal DTO amadi More Police ka punna khusam naduna More Police IB da pangthokpa hokre Oinam Urban Accelerator Water Supply Scheme athuba matamda ising piba hoduna isingi awaba kokhanba Oinam miyam gi apamba oihori Oinam Kendru gi MLA su oriba Manipur Pollution Control Board ki Chairman L Radha Kisorna phongdokibada paliba laingak sina hauji ki mateng oinana ba chehi yang khairong gi mamangda tawkhiba water supply pukri miyam ga tanaraga tawba hore haina phongdokre Ngarang numidang ulfa aina Guwahati City dalaiba shopping mall amada bom pokhai hankibagi thodokta CRPF Personnel ani SSB gi jawan ama yauna miyoi nipan asok apan nangkre soklaba sing Guwahati Medical College ta laikanari Jammu amadi Kashmir gi Pulwama district ki Dalipora area da ngasi ayuk Security Force Operation Sathabaga loinana khutlai paiba lalhoba singa khut thongnakre thodok adu da asok apan yawbagi paudi fangdri